Taumaina haiso haibani nong hek nganbaga mathak kaduna thangnabagi somangromda yengthabada uredo mangolda famduna khabar pariba hanubado kaka se naidi neiba mini mana haikibadu inchumeni side asibu manida makhoi mamani laidab thabagi thorisi khaudemduna taumaidu samagi manakta changsilakli rasbirna yahongalina kaka taumai akoibadu fat yenglaga good morning boy ngasidi yahausi khara thengkraba mal rasbir khudang ghari da yenglaga kaka pung 8 henbada ngairi adui mamang dege khogajabani farese nangdi namai namit tadraba natro brush ahanbasu thamlamabani adu sijenauro kanaino khangde amalerame tongana aduzuna dum sengkre taumai magi mataudu da hangoina dong tukachakhreda brush wainaraga senglamlaba higo majuduro madudi ai yoidoinine angang machune kaka adudi imana ngarang anawa puthokibanine magi sana khaidu sengni haidana ibo brush tu ya nungdom sinbada ke cream hau chendro ahan male kaka mahawa topa phawdeba adudi imana so sijinaram kir angdai biru ki ngai kho kaka kinum ta ngogi taumai chatlam ge tawbadu fatle paga kaiwano ita macha hoigi baba se makhoi ga punna leite natra leite hingli banatro hingli bade male leikidra hebe paudi dade isorna chanbidana aiga lohonglamdai unakhibadai unakidre kaka ga tinabro unakhi aise tinadeda leikai ba thok oikibani makhoi lohonglamdai do aduda masak ohobani adugi oiramni makhoi mamaga punna leitrisi khangdeda karigino haido ainasu khangde kausu kaunatre masu ikairamani rasbir nungaitana nahanwaisu schoolda murak anirakti lakhigum tawbani ainingsing thaine mi yamanbani makhoi babai masakto taumai noklaga adudi aisu thaine mi manbro as kakadi sak phajaida chahi khra yamjare haibe wani phajabadi mangde ibo thaina college matamdane se aingonda ngausilakpa leisabi yawrinini aina makhoi ubada ikaidana leidana chelibani thamoyam kaikhiba wari leibeiraba kakani yum pandrise madui warido nang ai glass thangatlaga linarasu loiba nairaroibo kandi makha kumagane breakfast chanaba tawruse nakhoi shiyumda hanba thengni thank you kaka ngarang numitcheda kuina urudraba maithong ama uba phangi kaka thengnabadagi wa makha taba nangdringai sangoida khamliba garido inthanaba hotnariba nupido ubada afing afai tawna maisi duty chatnaba thorpa soidana oirni kaka ai matungda inagi chance manghanbe yade ngasi su wari sanabagi chance phangbra haina ayungti yungki hey ngai khone nangbo tapna chatlune nangbo rasbir makha kumlaaga kitchen da leiriba mamanaba khaire yengamaga idam cha thokidore aina ngaroi matugum dei nauge David hakam challaga kainu man toy myam sibo mamangda niti go ramazalo lakpana ekhoi shamana la ona kauri aduga mana mu project phajadre man toy sidia taumai sor phuina holaga hai chat khabrani madubo asom thokrabani amana va lehori ga khangba natti ko mase as thaina daini da kaka asi heloina chinbai mongni nakanda leba mim to udabani mana tawri se aikhoi su kalakpa natti ne ayabi angang ni ko se jando sadup thaumai thaba loiraduna changlakli isu amadudi athuba thabak am leire na thokre ne oima arubam leina herambani phare leihoriba isu ani se tan khara pijasi awang hotel dei khara leirur nongan baga imai pakhon horene hai nang aida leiba yumni ko nasana khangna mateng pangnaba supurak panatte ha pakhon siba yaba isu su pokpa natte taumai makha ta dringai noini gagler muko ai fat eragane fat halaki breakfast jasi jando machana thokibadуда
ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯕꯅꯤꯀꯣ ꯃꯌꯨꯝꯗꯨꯗꯪ ꯄꯥꯟꯖꯔꯝꯂꯗꯤ ꯑꯩꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯔꯣꯏꯗꯕꯅꯤ ꯑꯅꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯏꯁꯨꯁꯥ ꯅꯣꯏꯁꯨ ꯃꯥꯒꯤ ꯃꯇꯧ ꯇꯝꯒꯦ ꯈꯟꯒꯅꯨꯀꯣ ꯃꯤꯠ ꯄꯥꯜꯂꯤꯗꯨꯅꯅꯦ ꯀꯣꯏꯌꯣꯠ ꯑꯣꯠꯇꯨꯅ ꯑꯄꯥꯝꯕ ꯊꯦꯡꯅꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯗꯧꯅꯤ ꯉꯁꯥꯏꯅ ꯊꯣꯛꯑꯒ ꯆꯠꯈꯤꯕ ꯅꯨꯄꯥꯗꯣ ꯅꯤꯇꯤꯒꯤ ꯑꯦꯛꯇꯤꯚꯥꯗꯨꯅ ꯍꯦꯛ ꯊꯧꯒꯠꯈꯤꯕꯒ ꯃꯥꯒꯤ ꯒꯥꯔꯤꯗꯨꯁꯨ ꯃꯇꯨꯡ ꯏꯟꯅꯈꯤꯕꯗꯣ ꯇꯟ ꯂꯩꯕ ꯊꯣꯔꯛꯄ ꯇꯥꯎꯃꯩꯅ ꯎꯔꯝꯃꯤ ꯑꯥꯏ ꯌꯦꯡꯉꯨꯅꯦ ꯃꯅꯥꯎꯄꯤ ꯐꯪꯍꯧꯔꯔꯣꯏ ꯈꯪꯕꯗꯒꯤ ꯃꯆꯦꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯈ꯭ꯔ ꯃꯥꯜꯂꯤꯅꯦ ꯇꯣꯝꯕꯤꯒꯤ ꯃꯣꯡ ꯍꯥꯗꯕ ꯃꯑꯣꯡꯗꯨꯒ ꯃꯥꯅ ꯃꯅꯥꯎꯄꯤ ꯐꯪꯍꯧꯗꯦꯅ ꯂꯥꯎ ꯈꯣꯡꯉꯒ ꯇꯧꯔꯗꯤ ꯁ꯭ꯋꯥꯏꯗ ꯋꯥꯊꯣꯛ ꯊꯣꯛꯄ ꯇꯥꯔꯤꯅꯦ ꯐꯣꯟ ꯅꯝꯕꯔꯁꯨ ꯂꯧꯍꯧꯗꯦ ꯑꯩꯕꯨ ꯌꯨꯝꯗ ꯍꯟꯖꯤꯜꯂꯒ ꯑꯅꯤꯗꯨꯗꯒꯤ ꯂꯧꯔꯨꯁꯤꯔꯅꯦ ꯌꯨꯝꯗ ꯍꯟꯒꯦ ꯇꯧꯔꯝꯕꯗꯣ ꯆꯞ ꯂꯦꯞꯂꯒ ꯀꯥꯔꯟ ꯇꯥꯗꯧꯗꯤ ꯃꯥꯟꯗꯦ ꯆꯨꯝꯅ ꯁꯨꯝ ꯃꯅꯥꯎꯄꯤꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯗꯅ ꯍꯪꯗꯧꯕ ꯃꯥꯜꯂꯤꯁꯦ ꯐꯥꯎꯅꯗꯧꯕ ꯄꯥꯎꯗꯨꯗꯤ ꯐꯥꯎꯅꯗ꯭ꯔꯕꯅꯤꯅ ꯃꯥꯏ ꯃꯥꯏ ꯑꯄꯥꯝꯕꯅꯤ ꯈꯟꯅꯔꯤꯁꯤ ꯃꯇꯨꯡ ꯏꯟꯅꯔꯤꯅꯦꯟ ꯇꯧꯔꯤꯗꯣ ꯃꯃꯥꯡ ꯍꯥꯏꯒꯠꯂꯒ ꯊꯧꯔꯒ ꯒꯥꯔꯤꯗꯣ ꯈꯥꯝꯃꯣ ꯍꯥꯏꯕꯩ ꯊꯧꯅꯥꯁꯨ ꯂꯩꯇ꯭ꯔꯤꯉꯩ ꯂꯝꯕꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯂꯦꯞꯂꯝꯕ ꯎꯅꯣꯛ ꯑꯄꯥꯛꯄ ꯎꯞꯄ ꯅꯨꯄꯥꯗꯨꯅ ꯈꯥꯝꯕꯗꯗꯤ ꯂꯦꯞꯈ꯭ꯔꯦ ꯃꯥꯒꯤ ꯒꯥꯔꯤꯗꯨꯁꯨ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯈꯥꯝꯃꯤ ꯑꯦ ꯑꯁꯤꯗꯤ ꯕꯤꯀꯥꯁ ꯅꯠꯇ꯭ꯔꯣ ꯊꯥꯏꯅ ꯑꯩꯒ ꯁꯨꯛꯌꯥꯟ ꯌꯥꯅꯈꯤꯗꯕꯅꯤ ꯃꯥꯗꯤ ꯀꯩꯒꯤ ꯒꯥꯔꯤ ꯈꯥꯝꯃꯤꯕ ꯃꯤꯕꯨ ꯆꯪꯁꯤꯜꯂꯒ ꯃꯃꯥꯏꯁꯤꯗ ꯊꯥꯖꯤꯟꯒꯗ꯭ꯔꯅꯦ ꯉꯥꯏꯍꯥꯛꯇꯤ ꯌꯦꯡꯕꯅ ꯐꯗꯣꯏꯔꯅꯦ ꯂꯨꯍꯣꯡꯗꯣꯏ ꯅꯨꯄꯥꯁꯤ ꯃꯥꯒ ꯑꯣꯏꯔꯝꯃꯗꯤ ꯏꯆꯣꯞ ꯆꯣꯞꯅꯅꯤꯁꯦ ꯁꯣꯝꯗꯅ ꯕꯤꯀꯥꯁꯅ ꯅꯤꯇꯤ ꯅꯉꯣꯟꯗ ꯀꯣꯜ ꯇꯧꯕꯅꯦ ꯅꯣꯏ ꯄꯨꯄꯨ ꯃꯥꯜꯂꯦ ꯀꯣꯜ ꯄꯥꯏꯈꯠꯂꯤ ꯑꯣ ꯉꯔꯥꯡ ꯀꯣꯜ ꯑꯃ ꯂꯥꯛꯑꯦꯗꯤ ꯍꯥꯏꯈꯤꯕꯅꯦ ꯑꯩꯁꯨ ꯊꯕꯛ ꯌꯥꯝꯕꯒ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯗꯣꯔꯛꯇ꯭ꯔꯦ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯌꯥꯝ ꯋꯥꯏꯅꯦ ꯁꯨꯝ ꯋꯥꯔꯤ ꯁꯥꯔꯝꯂꯒ ꯄꯠ ꯇꯠꯈꯤꯕꯁꯤ ꯏꯁꯥꯁꯤ ꯂꯩꯐꯝ ꯈꯪꯗꯦ ꯄꯥꯎ ꯐꯥꯎꯅꯗꯅ ꯂꯩꯕꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤ ꯄꯥꯎ ꯐꯥꯎꯅꯗꯅ ꯋꯥꯅ ꯂꯩꯗꯣꯏ ꯁꯔꯨꯛꯅꯦ ꯄꯥꯎ ꯐꯥꯎꯅꯔꯒ ꯑꯃꯨꯛ ꯁꯥꯎꯅ ꯑꯃꯨꯛ ꯊꯦꯝꯅ ꯑꯃꯨꯛ ꯅꯨꯡꯁꯤꯅ ꯇꯧꯕꯗꯨꯅ ꯍꯦꯟꯅ ꯐꯩ ꯑꯗꯣ ꯉꯔꯥꯡ ꯀꯣꯜ ꯇꯧꯔꯛꯑꯝꯕꯗꯣ ꯀꯩ ꯍꯥꯏꯒꯦ ꯇꯧꯕꯅꯣ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯑꯁꯨꯛ ꯌꯥꯝ ꯆꯥꯎꯔꯀꯥꯟꯁꯤꯗ ꯄꯥꯝꯗꯦ ꯌꯥꯅꯤꯡꯗꯦꯅ ꯐꯣꯟꯒ ꯂꯧꯁꯤꯜꯂꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯑꯃꯨꯛꯀ ꯆꯦꯟꯁꯤꯟꯒꯦ ꯅꯪ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦꯔꯣ ꯃꯈꯣꯏ ꯕꯕꯥꯍꯣꯏ ꯃꯑꯣꯡꯗꯨꯒ ꯑꯩꯅ ꯄꯥꯡꯗꯣꯏꯕ ꯃꯇꯦꯡꯁꯤꯅ ꯍꯦꯟꯅ ꯃꯊꯥ ꯁꯥꯏꯗ ꯕꯤꯀꯥꯁ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯣꯟꯅꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯄ꯭ꯂꯤꯖ ꯅꯪꯅ ꯉꯝꯅꯕ ꯄꯥꯎ ꯑꯝꯇ ꯐꯥꯎꯕꯤꯌꯨ ꯑꯗꯨꯒ ꯄꯨꯡ 2 ꯑꯗꯨꯋꯥꯏꯗ ꯃꯈꯣꯏ ꯃꯅꯤꯡꯔꯣꯝꯗꯩ ꯊꯣꯔꯛꯅꯕ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯑꯩꯒ ꯃꯥꯒꯁꯦ ꯁꯦꯃꯤꯅꯥꯔ ꯑꯃꯒꯤ ꯋꯥꯔꯤ ꯁꯥꯗꯧꯕꯗꯤ ꯂꯩꯕꯅꯦ ꯑꯩ ꯃꯈꯣꯏ ꯃꯃꯥꯗꯩ ꯅꯝꯕꯔ ꯂꯧꯔꯒ ꯇ꯭ꯔꯥꯏꯗꯤ ꯇꯧꯔꯒꯦ ꯑꯗꯣ ꯌꯨꯝꯒꯤ ꯑꯍꯜꯁꯤꯡ ꯌꯥꯝ ꯆꯦꯛꯁꯤꯜꯂꯤ ꯅꯪꯁꯨ ꯈꯪꯉꯤꯗꯨꯅꯤ ꯌꯥꯔꯗꯤ ꯑꯩ ꯆꯦꯟꯅꯍꯟꯕꯤꯔꯛꯀꯅꯨꯀꯣ ꯁꯨꯛꯆꯦꯟ ꯍꯦꯛ ꯆꯦꯟꯅꯍꯜꯂꯣꯏꯁꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ ꯍꯣꯔꯦꯟꯗꯣ ꯑꯩ ꯉꯥꯏꯗꯣꯏꯅꯤꯀꯣ ꯅꯨꯄꯥꯗꯨꯅ ꯒꯥꯔꯤ ꯊꯧꯈꯤꯕꯗꯣ ꯃꯥꯁꯨ ꯂꯥꯞꯇꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯉꯁꯥꯏꯗꯒꯤ ꯒꯥꯔꯤꯗꯒꯤ ꯌꯦꯡꯂꯝꯕ ꯅꯨꯄꯥꯗꯨꯁꯨ ꯕꯤꯀꯥꯁꯅ ꯃꯈꯨꯠꯀ ꯂꯣꯟꯅꯔꯛꯄ ꯃꯇꯥꯡꯗꯨꯗ ꯆꯤꯡꯅꯅ ꯀꯨꯝꯂꯛꯄꯗꯣ ꯃꯥꯗꯤ ꯎꯍꯧꯗ꯭ꯔꯦꯗꯣ ꯏꯇꯥꯃꯆꯥ ꯁꯣꯟꯊꯥꯡꯅꯔꯕ ꯈꯣꯟꯖꯦꯜꯗꯨꯒ ꯂꯣꯏꯅꯅ ꯃꯥꯕꯨ ꯀꯧꯔꯛꯄꯗꯨ ꯏꯉꯛ ꯉꯛꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯂꯤ ꯔꯥꯖꯕꯤꯔ ꯅꯨꯡꯉꯥꯏꯇꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯕꯤꯀꯥꯁ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯀꯤꯗꯣ ꯅꯤꯇꯤ ꯍꯩꯅꯗꯕ ꯃꯑꯣꯡ ꯎꯠꯇꯨꯅ ꯑꯣ ꯉꯔꯥꯡ ꯌꯨ ꯊꯛꯎꯕꯒꯤ ꯉꯁꯤ ꯕ꯭ꯔꯁ ꯇꯧꯔ ꯐꯥꯎꯗ ꯃꯅꯝ ꯈꯔ ꯅꯝꯍꯧꯕꯅꯤ ꯅꯨꯄꯤꯗꯨ ꯃꯥꯒꯤ ꯒꯥꯔꯤ ꯃꯆꯥꯗꯨꯗ ꯀꯥꯈꯠꯀꯦ ꯇꯧꯕꯒ ꯅꯤꯡꯉꯥꯏ ꯌꯥꯎꯕ ꯋꯥꯉꯥꯡ ꯑꯃꯒ ꯂꯣꯏꯅꯅ ꯄꯨꯟꯁꯤꯅ ꯇꯟꯖꯥ ꯑꯅꯤꯔꯛ ꯄꯤꯕꯗ ꯑꯅꯤꯁꯨꯕ ꯇꯟꯖꯥꯁꯤꯁꯨ ꯀꯩꯁꯨꯝ ꯈꯟꯗꯕꯒꯨꯝ ꯃꯥꯡꯍꯜꯂꯒꯦꯅ ꯈꯜꯂꯕ꯭ꯔꯣ ꯍꯣꯔꯦꯟ ꯄꯨꯡ 1 ꯁꯤꯖꯒꯤ ꯀꯦꯟꯇꯤꯟꯗ ꯂꯥꯛꯑꯣ ꯂꯝꯕꯤꯁꯦ ꯄꯨꯄꯥꯒꯤ ꯃꯤꯁꯨ ꯌꯥꯝ ꯆꯠꯄꯅꯤ ꯔꯥꯖꯕꯤꯔ ꯍꯦꯟꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯏ ꯍꯧꯖꯤꯛꯇ ꯕꯤꯀꯥꯁꯀ ꯂꯦꯞꯄꯒ ꯋꯥꯔꯤ ꯁꯥꯕꯗꯨꯗꯤ ꯅꯣꯏ ꯄꯨꯄꯥꯒꯤ ꯃꯤ ꯆꯠꯇꯕ꯭ꯔꯣ ꯑꯩꯁꯤꯅ ꯅꯣꯏ ꯏꯃꯨꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯌꯦꯛꯅꯕꯗꯨꯔꯕ ꯅꯤꯇꯤ ꯈꯨꯝꯐꯝ ꯈꯪꯗ ꯄꯨꯡ 1ꯗ ꯂꯥꯛꯑꯣ ꯅꯪꯒꯤ ꯒꯥꯔꯤꯒꯤ ꯇꯥꯌꯔꯁꯤꯅ ꯑꯩꯒꯤ ꯊꯕꯥꯛ ꯃꯊꯛꯇ ꯊꯧꯒꯠꯂꯒ ꯑꯩꯕꯨ ꯇꯛꯊꯠꯂꯒ ꯊꯧꯈ꯭ꯔꯣ ꯑꯗꯨꯒ ꯗꯥꯎ ꯌꯥꯗꯅ ꯏ ꯊꯣꯛꯂꯕ ꯍꯛꯆꯥꯡꯁꯦ ꯁꯤꯖꯗ ꯂꯥꯌꯦꯡꯅꯕ ꯑꯩ ꯄꯨꯔꯛꯀꯦ ꯑꯩ ꯑꯦꯃꯔꯖꯦꯟꯁꯤ ꯇꯥꯗꯤ ꯒꯥꯏꯅꯤ ꯋꯥꯔꯗꯇ ꯇꯥꯏ ꯔꯥꯖꯕꯤꯔ ꯅꯥꯀꯣꯏ ꯑꯃꯨꯛ ꯌꯦꯡꯉꯤ ꯅꯪꯒ ꯂꯨꯍꯣꯡꯕꯩ ꯁꯤꯜꯂꯤꯕ ꯅꯨꯄꯥꯗꯨ ꯕꯤꯀꯥꯁꯔꯣ ꯅꯠꯇꯦ ꯃꯥꯗꯤ ꯏꯃꯥꯟꯅꯕꯤ ꯀꯣꯏꯕꯅꯤ ꯑꯗꯨꯗꯤ ꯀꯅꯥꯒ ꯑꯩꯁꯨ ꯈꯪꯗꯦ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗꯤ ꯔꯥꯖꯕꯤꯔ ꯋꯥꯔꯧꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩ ꯅꯪꯒ ꯑꯃꯨꯛꯇꯪ ꯊꯦꯡꯅꯔꯗꯤ ꯍꯥꯏꯅ ꯉꯥꯏꯔꯛꯄꯁꯦ ꯅꯪꯅ ꯂꯨꯍꯣꯡꯗꯣꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯅꯕ ꯉꯥꯏꯕꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕꯁꯦ ꯀꯔꯝ ꯀꯥꯟꯗꯅꯣ ꯅꯪꯅ ꯈꯪꯐꯝ ꯊꯣꯛꯄꯅꯤ
ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ? ꯑꯩ ꯁꯦꯡꯅ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ꯫ ꯔꯥꯖꯕꯤꯔ ꯁꯥꯎꯔꯪꯅꯅ ꯑꯗꯨꯗꯤ ꯂꯨꯍꯣꯡꯕ ꯏꯟꯚꯤꯇꯦꯁꯟꯗ ꯏꯕꯥꯅꯤꯒꯤ ꯃꯤꯡ ꯑꯣꯏꯅ ꯏꯍꯜꯂꯁꯤꯔꯣ? ꯑꯗꯨꯒ ꯕꯣꯔ ꯕꯥꯔꯇꯣꯟꯁꯨ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯥꯛꯑꯒꯦꯔꯣ? ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯗ꯭ꯔꯤꯉꯩ ꯅꯨꯄꯤꯗꯨꯗ ꯃꯤꯌꯥꯏ ꯆꯜꯂꯕ ꯑꯍꯜ ꯅꯨꯄꯥ ꯑꯃꯅ ꯀꯧꯔꯛꯂꯤ꯫ ꯇꯣꯝꯕꯤ! ꯅꯤꯇꯤ ꯐꯠ ꯌꯦꯡꯂꯨꯕꯗ ꯃꯄꯥ ꯑꯣꯏꯔꯝꯃꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯗ꯭ꯌꯨꯇꯤ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ? ꯒꯥꯔꯤ ꯌꯥꯗ꯭ꯔꯕꯣ ꯅꯪꯕꯣ? ꯑꯩ ꯌꯦꯡꯉꯨꯔꯣ? ꯌꯥꯅꯤꯌꯦ, ꯁꯦꯝꯃꯦ, ꯊꯧꯔꯒꯦ ꯇꯧꯕꯅꯤ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯑꯩꯁꯨ ꯅꯪ ꯊꯧꯈꯤꯕꯗꯨ ꯌꯦꯡꯂꯒꯦ꯫ ꯋꯥ ꯃꯈꯥ ꯇꯥꯅꯗ ꯑꯅꯤꯗꯣ ꯃꯤꯠꯇꯃꯛ ꯌꯦꯡꯅꯩ꯫ ꯅꯨꯄꯤꯗꯨ ꯒꯥꯔꯤ ꯀꯥꯈꯠꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯊꯧꯈ꯭ꯔꯦ꯫ ꯃꯄꯥꯗꯨꯁꯨ ꯅꯨꯄꯥꯗ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯑꯗꯨꯃꯛ ꯊꯧꯈ꯭ꯔꯦ꯫ ꯀꯨꯏꯗꯦ ꯔꯥꯖꯕꯤꯔꯁꯨ ꯒꯥꯔꯤ ꯃꯃꯥꯏ ꯀꯛꯇꯨꯅ ꯒꯥꯔꯤꯗꯨ ꯊꯧꯗꯣꯔꯛꯏ꯫ ꯅꯣꯡ ꯊꯤꯠꯂꯤ ꯊꯤꯠꯂꯤ ꯆꯨꯔꯛꯄ ꯍꯧꯕꯗꯒꯤ ꯂꯝꯕꯤꯗ ꯒꯥꯔꯤ ꯃꯆꯥ ꯊꯧꯔꯝꯕꯈꯩꯁꯨ ꯃꯌꯨꯝ ꯌꯧꯍꯧꯅꯕ ꯃꯑꯣꯡꯗ ꯒꯥꯔꯤ ꯊꯧꯅꯕ ꯇꯟꯖꯥ, ꯑꯗꯨꯒ ꯈꯣꯡꯅ ꯆꯠꯂꯤꯕꯁꯤꯡꯅ ꯆꯣꯠꯄ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞ ꯆꯪꯁꯤꯟꯗꯨꯅ ꯅꯣꯡ ꯊꯨꯞꯂꯒ ꯂꯩꯅꯕ ꯇꯟꯖꯥꯅꯤ꯫ ꯔꯨꯃꯥꯟ ꯃꯆꯥꯗꯨꯅ ꯃꯃꯥꯏꯗ ꯆꯣꯠꯂꯤꯕ ꯏꯁꯤꯡ ꯃꯔꯤꯛꯁꯤꯡꯗꯨ ꯇꯩꯊꯣꯛꯂꯤꯉꯩ ꯇꯟꯖꯥ, ꯅꯨꯄꯥꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡ ꯃꯔꯤꯛꯅ ꯆꯝꯊꯣꯛꯄ ꯃꯩꯊꯣꯡꯁꯤꯐꯥꯎ ꯍꯦꯛ ꯐꯖꯩꯌꯦ꯫ ꯃꯌꯥꯡ ꯏꯀꯪ ꯀꯪꯈꯩ, ꯃꯌꯥ ꯍꯤꯒꯠꯄꯗꯤ ꯂꯦꯞꯄꯝꯗꯦ꯫ ꯑꯩꯈꯣꯏ ꯊꯪꯅꯕ ꯏꯃꯧ ꯑꯃ ꯂꯩ, ꯑꯗꯨꯗꯤꯅꯦ ꯂꯨꯍꯣꯡ ꯅꯨꯡꯗꯥꯡꯒꯤ ꯃꯥꯏ ꯇꯥꯕ ꯂꯣꯏꯔꯛꯄꯗ ꯕꯣꯔꯅ ꯐꯥꯎ ꯃꯥꯏ ꯅꯨꯄꯤ ꯃꯁꯛ ꯈꯪꯗꯦꯅ ꯍꯥꯏꯅꯈ꯭ꯔꯤꯅꯤ꯫ ꯅꯤꯇꯤ ꯃꯥꯏ ꯋꯥꯍꯩꯗꯨꯗ ꯅꯣꯛꯂꯒ ꯃꯤꯗꯨꯅ ꯇꯥꯔꯒ ꯃꯥꯏ ꯁꯥꯎꯖꯅꯤ꯫ ꯔꯥꯖꯕꯤꯔꯅ ꯀꯩꯗꯧꯕꯩ ꯁꯥꯎꯗꯣꯏꯅꯣ? ꯂꯩꯀꯥꯏ ꯂꯣꯏ ꯈꯪꯅꯕꯅꯤ꯫ ꯇꯧꯕꯒꯤꯗꯤ ꯃꯈꯣꯏꯗꯣ ꯍꯥꯏꯅ ꯁꯤꯡꯅꯔꯒ ꯂꯨꯍꯣꯡꯕ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯑꯗꯨꯅ ꯃꯁꯛ ꯈꯪꯗꯕ ꯑꯣꯏꯔꯦꯅꯤ꯫ ꯍꯥꯏꯅꯕ ꯑꯣꯏꯔꯁꯨ ꯐꯣꯇꯣꯒ ꯄꯤꯅꯩꯅꯤ, ꯑꯗꯨꯗꯁꯨ ꯇꯞ ꯇꯥꯡꯈꯩ ꯀꯦꯁꯤꯜꯂꯒ ꯅꯝꯕ ꯑꯣꯏꯔꯝꯅꯤ꯫ ꯁꯛ ꯈꯪꯅꯕꯩ ꯆꯠꯄꯗꯁꯨ ꯍꯧꯖꯤꯛꯀꯥꯟ ꯈꯨꯀꯤ ꯍꯥꯏꯔꯤꯗꯅ ꯑꯗꯨꯝ ꯀꯦꯔꯝꯃꯅꯤ꯫ ꯑꯗꯨꯗꯗꯤ ꯃꯦꯀꯞ ꯌꯥꯎꯗ꯭ꯔꯀꯥꯟꯗ ꯃꯁꯛ ꯈꯪꯗꯕ ꯇꯥꯕ꯫ ꯃꯤ ꯁꯤꯙꯕ ꯌꯥꯝ ꯍꯩ꯫ ꯊꯥꯒꯠꯄꯁꯨ ꯍꯩꯁꯤꯗꯤ ꯅꯪ ꯌꯥꯝ ꯐꯖꯩ, ꯃꯦꯀꯞꯁꯨ ꯇꯧꯗꯦ ꯍꯥꯏꯕ ꯉꯁꯤ ꯄ꯭ꯔꯨꯐ ꯑꯣꯏꯔꯦ ꯅꯣꯡꯁꯤꯅ꯫ ꯅꯤꯇꯤ ꯅꯣꯛꯂꯒ ꯁ꯭ꯀꯨꯜ ꯂꯥꯛꯄꯗꯕꯨ ꯃꯦꯀꯞ ꯁꯤꯖꯤꯟꯅꯒꯗ꯭ꯔꯣ? ꯀ꯭ꯂꯥꯁ 12 ꯀꯥꯔꯕ ꯅꯨꯄꯤꯁꯤꯡꯁꯦ ꯌꯦꯡꯉꯨ, ꯃꯃꯤꯠꯀ ꯌꯦꯛꯄꯅꯤ꯫ ꯑꯩꯗꯤ ꯌꯦꯡꯗꯕꯅꯤꯅ ꯈꯪꯗꯦ, ꯅꯣꯏ ꯀꯥꯡꯕꯨꯗꯤ ꯅꯨꯄꯤꯗ ꯌꯦꯡꯕꯅꯤꯅ ꯌꯥꯝ ꯈꯪꯉꯝꯅꯤ꯫ ꯂꯥꯛꯄꯁꯨ ꯅꯣꯡ ꯊꯨꯞꯅꯕ ꯆꯦꯜꯂꯛꯄꯗ ꯅꯤꯇꯤꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯍꯧꯔꯗꯨꯅ ꯈꯨꯝꯂꯛꯂꯤ꯫ ꯅꯨꯄꯤ ꯈꯨꯗꯤꯡꯒꯤꯗꯤ ꯌꯦꯡꯗꯦꯀꯣ, ꯏꯃꯥꯟꯅꯕꯩ ꯅꯨꯄꯤ ꯃꯁꯛ ꯈꯪꯖꯤꯟꯅꯕ ꯌꯦꯡꯉꯨꯕꯗ ꯈꯪꯉꯨꯕꯗꯨ ꯈꯛꯅꯤ꯫ ꯔꯥꯖꯕꯤꯔ ꯅꯥꯛ ꯑꯣꯏ ꯌꯦꯡꯂꯒ ꯅꯊꯟꯇꯔꯣ? ꯃꯥꯅꯦ, ꯏꯊꯟꯇꯅꯦ꯫ ꯑꯃꯗꯨꯗꯤ ꯀꯥꯏ ꯂꯩꯍꯧꯔꯕ? ꯋꯦꯗꯔꯁꯦ ꯃꯑꯣꯡ ꯑꯃꯅꯦ ꯍꯥꯏꯅ ꯁꯣꯜꯍꯧꯋꯤ꯫ ꯑꯥꯗꯩ ꯍꯣꯇꯦꯜꯁꯤꯗꯅꯦ ꯕꯣꯔꯥ ꯂꯩꯅꯤꯅ ꯂꯩꯍꯧꯕꯅꯤ꯫ ꯍꯥꯏꯒꯨꯝꯃꯗꯅ ꯑꯩꯈꯣꯏꯁꯨ ꯆꯥ ꯑꯁꯥꯕ ꯑꯃꯒ ꯕꯣꯔꯥ ꯄ꯭ꯂꯦꯠ ꯑꯃꯃꯝꯒ ꯆꯥꯕꯗꯤ ꯌꯥꯕꯅꯤꯀꯣ? ꯅꯤꯇꯤ ꯄꯥꯈꯠꯅ ꯅꯣꯏ ꯑꯗꯨꯝ ꯆꯥꯎ, ꯑꯩꯗꯤ ꯌꯥꯎꯔꯔꯣꯏ, ꯑꯩ ꯂꯧꯕ ꯂꯥꯛꯄ ꯉꯥꯏꯍꯧꯒꯦ꯫ ꯏꯇꯥꯝꯆꯥ, ꯅꯣꯏ ꯄꯨꯄꯥꯗꯣ ꯉꯁꯤꯗꯤ ꯂꯧꯕ ꯂꯥꯛꯇꯧꯕ ꯃꯥꯟꯗꯦꯅꯦ꯫ ꯀꯩꯒꯤꯅꯣ? ꯈꯕꯔꯗ ꯄꯥꯎꯗ CM ꯌꯥꯎꯕ ꯃꯤꯇꯤꯡ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯂꯩꯌꯦꯅ ꯍꯥꯏꯗꯣ ꯃꯥꯁꯨ ꯑꯗꯨꯗ ꯌꯥꯎꯔꯝꯗꯣꯏꯅꯤ꯫ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ? ꯄꯨꯄꯥꯗꯨꯗ ꯊꯕꯛ ꯇꯧꯋꯦꯗꯤ? ꯂꯥꯛꯄꯅ ꯑꯗꯨꯕꯨꯔꯣ, ꯅꯪꯒꯤ ꯂꯥꯏꯐꯀꯤ ꯁ꯭ꯄꯥꯏ ꯍꯥꯏꯗꯣ ꯃꯥ ꯑꯣꯏꯔꯕꯅꯤ꯫ ꯅꯤꯇꯤ, ꯅꯪ ꯀꯥꯔꯟ ꯇꯧꯖꯁꯅꯨꯀꯣ, ꯍꯦꯛꯇꯅꯦ ꯃꯤꯀꯨꯞ ꯐꯥꯗꯅ ꯈꯪꯉꯛꯇꯣꯏꯅꯤꯀꯣ꯫ ꯌꯥꯔꯦꯍꯦ, ꯅꯪꯁꯨ ꯈꯥꯏꯔꯅꯨ꯫ ꯈꯕꯔꯗ ꯌꯥꯎꯈꯤꯕ ꯃꯁꯛꯇꯨꯒ ꯍꯦꯛ ꯍꯦꯛ ꯂꯧꯕ ꯂꯥꯛꯄꯩ ꯃꯁꯛꯇꯨꯒ ꯃꯥꯟꯅꯕꯗꯨꯗ ꯍꯥꯏꯕꯅꯤ꯫ ꯅꯤꯇꯤ ꯅꯨꯡꯉꯥꯏꯇꯅ ꯉꯁꯥꯏꯁꯨ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯕꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯍꯧꯗꯦ, ꯅꯣꯡꯁꯤꯁꯨ ꯂꯦꯞꯇꯦ, ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯔ ꯍꯟꯅꯤ? ꯂꯥꯛꯄꯅ ꯐꯤꯜꯝꯗꯧꯅ ꯅꯨꯄꯥꯅ ꯖꯦꯀꯦꯠ ꯐꯟꯗꯣꯛꯂꯒ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛ ꯊꯨꯞꯂꯒ ꯆꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯒꯦꯔꯣ? ꯔꯥꯖꯕꯤꯔꯅ ꯀꯗꯥꯏ, ꯖꯦꯀꯦꯠꯇꯨꯗꯤ ꯄꯤꯔꯣꯗꯅ꯫ ꯃꯣꯟꯗ꯭ꯔꯪꯒꯤ ꯋꯥꯔꯤꯗꯨ ꯁꯥꯕ ꯍꯧꯕꯒ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯀꯥꯔ ꯑꯃ ꯐꯠ ꯈꯥꯝꯖꯤꯜꯂꯛꯏ꯫ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯄꯒ ꯁꯅꯥ ꯀꯨꯝꯗꯤ ꯀꯨꯝꯃꯛꯇꯦ꯫ ꯇꯣꯝꯕꯤ, ꯏꯃꯥ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ, ꯆꯠꯂꯁꯤꯔꯥ? ꯁꯅꯥ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯃꯈꯣꯏ ꯑꯅꯤꯅ ꯅꯪꯒꯤ ꯀ꯭ꯂꯥꯁꯃꯦꯠ ꯑꯣꯏꯗꯣꯏꯔꯣ? ꯔꯥꯖꯕꯤꯔ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯃꯃꯥꯏ ꯅꯣꯟꯊꯕꯗꯩ ꯍꯥꯏꯒꯠꯂꯛꯇꯦ꯫ ꯂꯥꯛꯄꯗꯤ ꯌꯦꯠ ꯑꯣꯏ ꯌꯦꯡꯗꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯁꯅꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯈꯣꯏꯁꯨ ꯏꯆꯥꯅꯨꯄꯤꯒꯤ ꯀ꯭ꯂꯥꯁꯃꯦꯠ ꯑꯣꯏꯔꯗꯤ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯃꯨꯔꯣ? ꯂꯥꯛꯄꯅ ꯐꯠ ꯈꯨꯝꯂꯛꯏ꯫ ꯅꯦꯅꯦ ꯌꯥꯔꯅꯤꯗ, ꯑꯩꯈꯣꯏ ꯁꯤꯗ ꯏꯃꯥꯟꯅꯕꯅ ꯕꯣꯔꯥ ꯂꯩꯔꯒ ꯄꯨꯔꯛꯄ ꯉꯥꯏꯔꯝꯃꯤꯅꯤ꯫ ꯁꯅꯥ ꯀꯣꯌꯦꯡ ꯌꯦꯡꯂꯒ ꯍꯣꯇꯦꯜꯕꯨ ꯎꯗꯦꯅꯦ꯫ ꯂꯥꯛꯄ ꯃꯈꯨꯠꯇꯨ ꯊꯤꯜꯂꯒ ꯑꯥꯗ ꯃꯤꯠꯃꯥꯡꯗ ꯂꯩꯔꯤꯕ ꯍꯣꯇꯦꯜꯁꯤꯗꯩꯅꯦ꯫ ꯅꯣꯡꯁꯨ ꯇꯥꯏ, ꯍꯣꯇꯦꯜꯗ ꯐꯝꯂꯒ ꯏꯔꯦꯟꯖꯅ ꯆꯥꯔꯨꯒꯦ ꯂꯩꯇꯈꯩ
Sida oina leplaga namanaba ngairidi karige? Mama, yareba chatlase. Lakpasu makha tarae. Pulapsida nong thupla leirabanina ma bora chaninge leirusi haiduda ekhona chotlani talli ma leiruro haiduda mana leiraga puna chaminarse ngairamo haiduda ngairini. Sana makhoigi phibam singdu yenglaga chot paidi chotlene ko hojikso. Lakpa noksinaraga au lok lai ho toba soiraroidamnine. Sana khangningna karigino namanaba masina wa amta ngangdresina. Masaini mi masa khangdradi wa ngango haibada yadabani. Sana thongdu fat thingjillaga thilamage yadrabanina aikhoi chatlamba tare ko. Au masa khangba nattabanina aikhoi shu thenhanba kije. Injin makholduna mana nganglidu tahodre mamai kakpa hobaga sanadu machinda tapna solei. Mayum phawba yoradi kanagi macha masu orino khangdoklaga karan tadoi oradi tadanaba phasana haidose iktanja phangdeda. Mamagi wahaiduga iroinana side class tagi yengakpaga Rasbirdu makhoina thaukiba maikairomda yengduna lehobadu ubada nokfit tauje. Nupaso panglap lap tribana nupigi mataududa nokfit tausili. Lakpana hojikta marul thokidaba nangna no idubu kanadano. Side glass tagi no ambaduda aishu nokpani kaino. Weather siga romance siga mariyim dilainare ko. Kaidino da mayamga manadaba icham chambam yauri. Asidana ina ngawrisi. Ngawri sum tanar leidoi sharpudine kuinarasina haikrodana. Haige khallibane isu. Ibo class 11 karakpadaini nangna khallisi. Aina sumabu khalli haibasisu ma soidana khanglamganida. Lakpa chagat chagat lausili. Khangamoi nangse angawbana hena khanboiramni bo. Bro, adudi hainu he. Aina haibadi magi wakhalda ngawraba angawba misakne haiba. Soidana khalamni haiba. Oh, adu erdi nangi wada jumdoi mal. Niti su hankre kande amadu manak jase. Hotel phambi inigi machanupi class 9 kabi ama leibaduga amaduga irang tongnaram badar. Aikhoi shindo chance mangandabi yenghausi. Nangna mi khudingi sin yeng leiroko. Noigi chaknabi yengnabi se ai kya pamdi. Dong dong yabi ama la kanda oina punna naiminarage ko. Kaurage khankiba haukiba khudingdo ningsingba mana ngarangta thokiba thodokkum nauhongna na wakhalda khalhalli. Mathanta tumin ungduna mondrang amada famlambado nupiduna mayoknuna famtharakpa mikuptuda wakhal khanglaklai. Niti magi matauda chingnana hakchangam bidabra krishtawdeda wakhal amasum khaluri. Niti saurangnana nangna toise kaino asukoi bana wam ta hairaktraga ngarang na ikoi thongalda karigi leplambano ngasina karigi aigi tungda muk inarakpano. Hakjangi matungda imi haiba amana sagonaduna loinabani. Aigi wahangsigane nangi pakhumduga mari leinade. Urumda leiba matamda isagi imi udabani. Nahan makai nangna leirido urumda natraga amamba mafam amadani. Damaja aise nangna angan batay bang amada chatkidawri matagom nanakta mathanta lakpani. Kuire aidi angan balambida chatpa nongmata su imi haibado lei haibasu ningsinglutri yengsu yenglutri. Nangna warurido aina warisida yenba ngamgadro. Ai kanada su waraukiba leite. Damja nangga loinarakpa matamdagina ngasi phawba ai nang nattaba topa kanamtagi wakhal khallubasu leite. Aidi nangi maramda khangningba kemta leite. Aduga mafamsida aibu laknaba hairamlina karige. Thongaldasu lepame lambidasu inare yam lemba wale matungda tawdanaba haigena khanbaini. Rasbir ikaina oh ngasaina dum hairamba yabani. Mafamsida aibu atamnana kauraga haidraso ai adum wakhal tadaw leirabani. Nongmata apamba oiro pamdaba oiro phamaga wari sanaraga haiba phangkidabada adugi ngasi tanja laubani. Itamja nang aibu suknung nungshikidabra. Nitido wa thaidoklaga
ꯑꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯦ ꯁꯥꯔꯒꯨꯝꯁꯤꯗ ꯑꯣ ꯑꯩ ꯅꯍꯥꯟꯋꯥꯏ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯧꯔꯒ ꯑꯗꯨꯝ ꯀꯥꯎ ꯂꯩꯔꯦ ꯅꯣꯡꯃ ꯏꯃꯥꯅ ꯅꯪꯒ ꯂꯥꯛꯄꯗ ꯊꯤꯜꯂꯝꯒꯦ ꯍꯥꯏꯕꯗ ꯌꯥꯗꯕꯗꯣ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯀꯩꯒꯤ ꯏꯃꯥꯅ ꯅꯣꯏꯒꯤ ꯂꯩꯐꯝ ꯈꯪꯗꯣꯛꯅꯤ ꯍꯥꯏꯔꯤꯅꯦ ꯃꯥꯗꯤ ꯑꯩꯒ ꯅꯨꯄꯥ ꯑꯝꯇꯒ ꯋꯥꯔꯤ ꯁꯥꯕ ꯌꯥꯗꯕꯅꯤ ꯑꯗꯨꯗꯤ ꯐꯨꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯉꯣꯟꯗ ꯆꯩꯕ꯭ꯔꯕ ꯆꯩꯕꯗꯤ ꯆꯩꯗꯦ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯍꯪꯈꯤꯕꯅꯤ ꯄꯥꯎꯇꯥꯛ ꯃꯌꯥꯝ ꯑꯃꯁꯨ ꯄꯤꯈꯤꯕꯅꯤ ꯑꯩꯁꯦ ꯅꯪꯒꯤ ꯅꯐꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯟꯖꯥ ꯆꯥꯗꯕ ꯃꯤꯁꯛ ꯍꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯑꯣꯡꯗꯣ ꯑꯩ ꯑꯍꯤꯡ ꯁꯨꯛꯇꯨꯝ ꯇꯨꯝꯕ ꯌꯥꯗꯦ ꯂꯥꯛꯍꯟꯅꯤꯡꯗꯦ ꯈꯪꯉꯤ ꯑꯗꯨꯕꯨ ꯂꯩꯖꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯅꯪꯒꯤ ꯋꯥꯔꯣꯏ ꯄꯣꯠ ꯄꯨꯈ꯭ꯔꯦ ꯇꯥꯕꯒ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯗꯪ ꯍꯥꯏꯔꯝꯂꯒꯦ ꯈꯟꯅ ꯂꯥꯛꯈꯤꯕꯅꯤ ꯀꯅꯥꯒꯤ ꯋꯥꯔꯣꯏ ꯄꯣꯠ ꯅꯪꯒꯤ ꯉꯔꯥꯡ ꯄꯨꯈꯤꯕꯗꯣ ꯑꯩꯈꯣꯏ ꯅꯥꯎꯒꯤꯅꯦ ꯑꯩꯒꯤꯁꯨ ꯅꯠꯇꯅ ꯔꯥꯖꯕꯤꯔ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯀꯩꯅꯣ ꯑꯩꯅ ꯉꯔꯥꯡꯗ ꯌꯨꯒ ꯊꯛꯆꯤꯟꯗꯅ ꯑꯔꯣꯏꯕꯤꯗ ꯇꯦꯟꯁꯟ ꯀꯥꯔꯤꯗꯨꯒ ꯇꯥꯔꯤꯕ ꯄꯥꯎꯁꯤꯒ ꯌꯥꯝ ꯁꯣꯏꯅꯗ꯭ꯔꯣ ꯑꯣ ꯌꯨ ꯊꯛꯄꯩ ꯑꯩ ꯅꯤꯡꯁꯤꯡꯉꯛꯄ ꯑꯣꯏꯔꯦ ꯌꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯅꯈꯣꯏ ꯂꯩꯀꯥꯏ ꯂꯟꯖꯤꯜꯂꯛꯄ ꯉꯝꯃꯤꯗꯣ ꯅꯪ ꯌꯥꯝ ꯍꯣꯡꯉꯝꯃꯤ ꯅꯪꯗꯤ ꯀꯩꯝꯇ ꯍꯣꯡꯉꯝꯗꯦ ꯉꯁꯤꯅ ꯑꯩꯒꯤ ꯏꯇꯨꯡ ꯃꯇꯧ ꯀꯔꯝꯅ ꯑꯃꯨꯛ ꯏꯟꯅꯔꯛꯂꯤꯕ ꯅꯪꯅ ꯁꯪꯒꯣꯏꯗꯩ ꯒꯥꯔꯤ ꯏꯟꯊꯕꯗꯣ ꯑꯗꯨꯗꯩ ꯑꯩꯁꯨ ꯑꯗꯨꯝ ꯃꯊꯛꯇ ꯂꯦꯞꯄꯝꯕꯗꯣ ꯐꯠ ꯀꯨꯝꯊꯔꯒ ꯒꯥꯔꯤ ꯊꯧꯗꯣꯔꯛꯏꯅꯤ ꯀꯥꯏꯗꯩ ꯎꯔꯤꯕ ꯅꯪꯗꯤ ꯅꯣꯏ ꯌꯨꯝ ꯊꯪꯅꯕ ꯀꯀꯥ ꯇꯧꯃꯩ ꯍꯣꯏꯗꯩ ꯃꯔꯩ ꯌꯥꯝ ꯀꯟꯕ ꯎꯀꯤꯜꯗꯨꯒ ꯅꯪꯒ ꯇꯤꯟꯅꯕ꯭ꯔꯣ ꯚꯦꯟꯗꯔꯗ ꯄꯨꯟꯕꯅꯤ ꯌꯨꯁꯨ ꯑꯩꯅ ꯂꯩꯔꯝꯃꯤꯅꯤ ꯅꯨꯄꯤꯁꯨ ꯊꯤꯗ꯭ꯔꯕꯅꯤ ꯃꯃꯥ ꯑꯁꯣꯟꯕꯤꯗꯨꯅ ꯃꯥꯒꯤ ꯇꯣꯂꯣꯞꯇꯒꯤ ꯍꯧꯔꯒ ꯀꯦꯁꯀꯤ ꯂꯥꯛꯄ ꯄꯩꯁꯥꯁꯨ ꯂꯣꯏꯅ ꯄꯥꯏꯁꯤꯟꯕꯅꯤ ꯌꯨ ꯊꯛꯇꯅꯕ ꯑꯗꯨꯒ ꯃꯥꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯂꯩꯍꯟ ꯍꯥꯏꯕꯅꯤ ꯑꯁ ꯅꯨꯡꯉꯥꯏꯇꯦꯅꯦ ꯃꯥꯏ ꯅꯨꯄꯤ ꯑꯃ ꯀꯥꯏꯅꯈꯤꯕꯒꯤ ꯋꯥꯔꯤꯁꯨ ꯂꯤꯕꯅꯤ ꯑꯩꯗꯤ ꯅꯣꯡꯃꯇꯕꯨ ꯍꯪꯗꯦ ꯀꯧꯁꯨ ꯀꯧꯅꯗꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯒ ꯀꯧꯁꯨ ꯀꯧꯗꯕꯅꯤ ꯀꯀꯥꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒꯅꯤ ꯑꯩꯅ ꯉꯔꯥꯡ ꯂꯥꯛꯈ꯭ꯔꯤꯗꯣ ꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯖꯤꯡꯒꯗ ꯅꯨꯡ ꯂꯪꯉꯛꯑꯦ ꯍꯥꯏꯁꯤꯗꯤ ꯀꯀꯥꯅ ꯁꯤꯟꯕ ꯀꯥꯡꯕꯨ ꯑꯣꯏꯗꯣꯏꯔꯣ ꯀꯅꯥꯕꯣ ꯉꯔꯥꯡ ꯀꯀꯥ ꯍꯣꯏ ꯊꯣꯡꯒꯥꯜꯗ ꯀꯥꯡ ꯆꯤꯛꯏ ꯃꯩ ꯃꯝꯕꯗꯨꯗ ꯍꯥꯏꯅ ꯑꯩꯈꯣꯏꯔꯣꯝꯗ ꯂꯦꯞꯄꯤꯗꯨꯗꯤ ꯄ꯭ꯂꯥꯟ ꯑꯃꯒꯤ ꯑꯣꯏꯔꯦ ꯃꯅꯤꯡꯔꯣꯝꯗꯅ ꯃꯤ ꯈꯔꯅ ꯅꯨꯡꯖ꯭ꯔꯦꯡ ꯆꯥꯏꯔꯛꯄ ꯄꯨꯝꯅꯃꯛ ꯑꯩ ꯅꯪꯒ ꯊꯦꯡꯅꯅꯕ ꯁꯤꯟꯈꯤꯕꯅꯤ ꯉꯔꯥꯡꯒ ꯉꯁꯤꯒ ꯂꯣꯏꯈ꯭ꯔꯦ ꯅꯪ ꯍꯜꯂꯣ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅꯁꯨ ꯂꯥꯛꯀꯅꯨ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅꯁꯨ ꯊꯦꯡꯅꯒꯨꯝꯁꯤ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯕꯥꯅꯤꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯂꯣꯠꯀꯦ ꯌꯥꯎꯅ ꯀꯨꯏꯅ ꯂꯣꯠꯂꯨꯔꯦ ꯁꯥꯐꯣꯡꯂꯛꯂꯦ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯅꯅꯥꯛꯇ ꯂꯥꯛꯄ ꯑꯌꯥꯕꯁꯨ ꯄꯤꯕꯤꯗ꯭ꯔꯦ ꯂꯩꯖꯕ ꯊꯧꯅꯥ ꯐꯨꯗꯣꯛꯇꯨꯅ ꯅꯅꯥꯛꯇ ꯂꯥꯛꯂꯕ ꯃꯤꯀꯨꯞꯇꯅ ꯑꯗꯨꯛ ꯀꯟꯕ ꯋꯥꯍꯩ ꯍꯥꯏꯕ ꯉꯝꯂꯕꯀꯣ ꯅꯤꯇꯤꯗꯨ ꯃꯄꯤꯔꯥ ꯆꯦꯜꯂꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯕ ꯑꯣꯏꯔꯗꯤ ꯅꯪ ꯃꯐꯝꯁꯤꯗꯩ ꯆꯠꯈ꯭ꯔꯣ ꯔꯥꯖꯕꯤꯔ ꯇꯧꯐꯝ ꯈꯪꯗ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯩ ꯉꯁꯤꯒꯤꯗꯤ ꯆꯠꯈꯤꯅꯤ ꯑꯗꯨꯕꯨ ꯈꯪꯖꯤꯜꯂꯨ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤꯈꯩ ꯑꯩ ꯅꯪꯒꯤ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯅꯪ ꯎꯅꯗꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯁꯨ ꯍꯧꯍꯜꯂꯣ ꯅꯤꯇꯤ ꯁꯥꯎꯔꯪꯅꯅ ꯊꯣꯛꯈꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯒ ꯄꯦꯔꯤ ꯄꯦꯔꯤ ꯇꯞꯅ ꯁꯣꯜꯂꯛꯂꯤ ꯏꯄꯥ ꯂꯩ ꯂꯩꯅ ꯏꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯂꯛꯇ꯭ꯔꯕ ꯑꯩꯅ ꯃꯤ ꯈ꯭ꯋꯥꯏꯗꯧꯅ ꯄꯨꯄꯨ ꯀꯧꯕꯒꯤ ꯃꯍꯨꯠ ꯏꯄꯥꯒꯤ ꯄꯄꯥꯒꯤ ꯄꯥꯜꯂꯛꯎꯗꯨꯅ ꯄꯨꯄꯥ ꯍꯥꯏꯅ ꯀꯤꯅ ꯀꯧꯖꯕ ꯑꯩꯒꯤ ꯉꯥꯛꯂꯧ ꯑꯣꯏꯔꯤꯕ ꯃꯥꯅ ꯌꯥꯗꯕ ꯂꯝꯕꯤꯗ ꯑꯩ ꯆꯠꯄ ꯉꯝꯂꯣꯏ ꯌꯥꯏ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯅꯨꯀꯣ